Issue ama thoklabadi matam chana loishinaba honaba Leibak Asigi former Prime Minister Dr. Manmohan Singh na laikidaba asi Leibak Asigi Mensinba Ngamlaroidaba Achouba Mangjabani Haina Clp leader Okram Ibobi na Phongdokkhre ngasi Congress Bhavan da pangthokpa laikidabagi mafam dai kai khumnaba utpadanatana awaba Phongdokpagi thoramda Okram Ibobi na makhatana hai Dr. Manmohan Singh asi wangangdana thabagna utpa Prime Minister ama oiram Maak na hinlingay awang nongpok thangba state singi yaifanaba thabak thoram kaya pangthok lamki Leibak Asigi GDP growth hengat ki basi mahak na Prime Minister oirigay matamdani Manipur government ki makhada leiba employees singi pay matam chana piba ngamkhidaba adu maak na pithok na ba khonaki maak na karigumba hingduna leiram labadi Manipur gi issue asigi warashin purak na ba khonaramgani haina singtha khibada natana maak na manung matam chadana leikidaba Sida awabasu Phongdokkhre ngasigi thoramadu CWC gi member Gaikhangam MPCC gi president Kaisa Mega Chandra former president DH Lokeshwar amadi atopo officials things taruyaki Anybody outside Manipur or inside Manipur akhoi Manipur da macha hai tare ko Achouba entrepreneurs ingi yengodi like Shijagumba aduga akhoi gi hotel classic kumba karigumba sibuk yaugimne Kanagumba entrepreneur mana Manipur da pasha thadaraga industry ma set up taugi haiba taragati say for example 300 crore ki project amat packet ki haiba taragati sigi policy se mana 30% subsidy pini haidi entrepreneur mayam from the northeast of Manipur da chatlaga industry se linkhalaga thabak phangdaba mayam se mashi thabak pini na ba haiba idea se madu hauram abne haujiti karai dagi special category status karai dagi industrial policy aina khangdabna waramgada loina ba chatkre karai dagi special category India gi citizen waraga Maharashtra capital financial capital hariba natraga UP natraga Tamil Nadu resource na utoiba Karnataka ga sidi moina center da kagiba GDP ki kagiba moina ticket kibido center na amok hanna central sponsor scheme da pirak pache center na pibadu hen tai moina ki tax collection tawgibana hena sawi hai maduga Manipur gumba north east gumbati kadai degi kaino tawni